HOUJIK heart ki ANGMBA LEINA NADUNA LEIRIBI MASAGI Chahi Taruk Khakta Suribi Baby Mayanglambam Nganthoibi ki ana Layengbada Mateng OINABA United Youths of HEIROK ki THOUMI singna selgi ANGMBA Mateng Pangkhre Imphal West ki terrorism luker mayai likai degi Mayanglambam Thoithoi amasung Mayanglambam Ongbi Leishembi gi Macha mari gi manungda iton tombi Baby Nganthoibi na heart ki aruba leina amana naduna leiri haba pau tabadegi UYH ki THOUMI singna ANGMBA sel khaigat naraga ngasi Baby Nganthoibi gi mayumda hakteng nana chalaga sel gi mateng adu pangkibani ngasi gi tengbang khongchada duda UYH ki pautak loi Rameshwar Elangmbam convener THOUMI Khundrakpam secretary Thokchom Thoiba Maidei members sing Momocha Khundrakpam amasung Michael Khundongbam Sarugyaki Baby Nganthoibi gi apokpa hana Maths ki oza oirami HOUJIK ti makatana oikidre apokpina candle saba fi saraga imung pubani Baby Nganthoibi heart ki anaba Layengbada Honabda Rims Sky Hospital yauna lamda masigi heart ki specialist Dr. Singda Laying Chathaki makatana Apollo International Hospital da amok puduna Laying Chatharaba matung HOUJIK yumda leiri amadi apokpina fongdorakpagi matung inna machanupi gi ana lainga mari lenina Lenga ki maikedi ki scheme natraga khudong chaba amata fangba leite hari